H360 Pictures na puthokpa Hemanta Khuman na direction piba Khannu Yade haina mingthonba Manipuri music album ama release Toukhre. Imphal gi lamphel pata leiba Tantha Police Cinema da pangthokiba music album release tobagi thoram aduda sangnaraba filmmaker Romi Meitesu sarukyakhi. Khannu Yade hairiba music album asida Tarun Tongbram Nganthoibi amadi Pusparani Huidromna say sakli. Video album asida Ithoi amadi Soma Laishram galoina na Tarun Tongbramna saktam langli. Khannu Yade hairiba music album asida lamdam asigi puwari dagi chatnaraglaba nat amadi chatnabi galoina na Manipur gi folk su pusinduna top mahau ama miyamda pinaba hotnari. Sigi Khannu Yade haibisi da mana production design si achumatic section na tawwe ana aigi thamoi da phawe aduga masigi dum manung da oriba ko masigi actors singi cast toriba kanu singse koi gi Manipur gi senior artist haitare ko makoi yamna experience leraba mayam su koi gi yauba adigi mayam na amhenna koi gi pamnari bi koi gi actor anoba da su ko koi gi Somas da yauri adigi Ithoi the casting itself and the production design ti ampungpan tawena lawi aduga cinematography ki kano da kitang sang kan da sigi aesthetic sing se loi phase